YK College Wangjing Internal Quality Assurance Cell amadi Seminar Committee na sinduna Understanding Unfolding Conflict and Violence in Manipur Haiba Hiramda. Nongmagi oiba State Level Seminar ama ngasi College asigi Mini Conference Hall da Pangthokhre. Seminar adu hogdokpagi thoramda DM College of Science Imphal-gi Retired Principal Dr. Ilangbam Jadu Singhana athoiba mithunglen YK College ki Principal Dr. Soibam Giri Singhana thoram mapu amadi College asigi Department of Economics ki Retired Associate Professor Dr. Waikom Kumar Singhana akhanaba mithunglen sing oina saruk yaki. Seminar adu hogdokpagi athoiba mithunglen gi warol pibada Dr. Elangbam Jadu Singhana hai leibak asigi atei mafam singa yengnarubada irang thokpagi chang asi lamdam asida heli haibada haimanba thokloi. Lamdam asigi topography ching amadi tam religious unity oidaba amadi history khangdabadagi thokpani. Maram asina aikhoi khudingmak amatta oibagi wakhalonda thabak tawraba amadi history masak khanglabadi lamdam asi tangdu laitana leigani haina Dr. Elangbam Jadu Singhana makhatana fongdokhi. Ngasigi seminar adugi technical session da social scientist Dr. Dhanabir Laishramna Peaceful Coexistence in Manipur Haiba Hiramda IRE Groups of Institution gi Principal Dr. Rajiv Kumarna unveiling the layers of conflict and violence in Manipur, a journey through history, ethnicity and politics Haiba Hiramda. Loinana MB College ki Department of Political Science ki Dr. N. Somarendra Singhana Separatist Identity Politics, Illegal Activities and Violence in Manipur Haiba Hiramda aduga YK College ki Department of English ki Head Associate Professor P. Somarendra Singhana concluding remarks the way forward Haiba Hiramda research person oina wangangki. Amaga usinataba amaga discretaba amaga unity taba saga kumana hadi gibedo masi ashengmane ko thingna yuji unity letaba sine ko se ingo amaga hada ko saitharon kumba sine ani thokre ai le pa yang ganda amaning do support iba amaning do mai iba sumai to laga amusung le me adigi mai script ani thorpa ko se ta adigi ani thopi sine ko tori me am yang si bawo thene me am khangbil dunga ba aduna sumai thokpajina mai ki dum kaya koina tawdana mo phegi phangado facility UPS exam thab tangu singje ai schedule salamadi na UPS exam me am phangadam ne ba akodu ko phei angang je adum talent lai UPS exam da general or jo 10% gi manung la pangang yawe ba I puja ga 10% manung lai ni daina boi lai ni aduna ai khoi gi Manipur sidi ai chan khande madadi yam brilliant lai ba adu ga ai khoi se unity dai ta ba amaga ja hai single loi mana baduna adu mane to gadagi ai khoi se brain je jol ga sa ya bi ne khoi se auji phana to so phai mi nge atop state loi lai ni ji sai je yeng so phai gi baba ai to mi research ka se India gi Asia gi world aba institute ne ba asile phai mai te ma sa even thowan ne ba do humni ji international status yo ni ma se ade khoi so bole tong hi ma hairok tagi khabok tagi huji na sa ta le baba to mi su le aduna adik JNU de ba huji JNU le ba hori bole phai ne phai ma kono se Manipur ma sa hi yo ba adu ti brain de lai